Ngarang ahingdagi churakhiba akanba nongna Imphal City ki maruoiba lambi kaya ising thumjinkhibadagi chathok chasin tawribasingda chauna akaiba pire. Lamdam asigi khwaidagi maruoiba lambi singi manungda ama oiriba Imphal More lambi gi singzamaidagi kawa faubagi sarukta hauzik chauna ising thumjinduna leiri. Makhong ani panba gari thauduna lakpa singde gari thauba ngamdabadagi kumthaduna illaga chatpa thengnari. Lambi paring asigi nagyata leiba yum sing yum manungda ising changlakadra haibagi mipaiba pongnare. Imphal East District ki manung chana leiba Wangkhai Andro parking ki lambi singsu ising ka hena thumjinkhibadagi lambi chatpa singda chauna khudong chadaba mayoknari. Ichaw asigi chaitheng ase lambi da chatliba sing amade mana masing yoliba ima ivel singdana hena chauna fangli. District asigi manung chana Khurai Ahongai dasu lambi da ising thumjinkhibana miyamda chauna khudong chadaba mayokna halei. Mafam aduda leiba yum singi imungda ising thumjilakpa yawre hairi. Akanba nong asina maram oiraga Imphal West District ki Lamphel pata leiba CRPF ki camp mamangda leiba lambi ising thumjinkhre. Kaksing District asu ising ichaw asina maruoiba lambi thong kaya thumjinkhiduna chauna khudong chadaba mayoknare. District asigi manung chana leiba Palelda Turelgi imai wangkhalakpana miyam mipaiba pongnare. Bishnupur District ki mafam kaya dasu ising thumjilakpana miyamda mipaiba ama fawhalei. District asigi kainauda leiba yum kaya ising thumjilakpadagi awaba mayoknare. Imphal Jiribam National Highway ki Kotlan mapadasu lambi namthakibana maram oiraga lambi paring asida chatpa gari singda chauna khudong chadaba mayoknare. Nong asi leptana churabadi hena phibam soksilaknagani haibagi akiba leire hairi. Lamdam asigi chingi district singdasu nongju asigi chaitheng chauna mayoknari. Khwaidagi hena sokhalaba chingi district singi manungda Senapati District yauri. Senapati District ki maruoiba lambi kayada Turel gumna akanba iraiga loinana ising sianba thengnari. Churachandpur District tasu chauna ichaw asigi awaba kaya mayoknare. Lanasida sizinaba kuki kulai paiba singi bunker kaya yauna district asigi manung chana leiba mafam kaya ising thumjinkhre. Ising ka hena chawkhalakpa asina maram oiraga Gundung Turel gi mathakta sariba saparmaina cycle thong chentakhiba yabagi chingnaba leire. Cycle subdivision ki manung channa konghomda leiba kul nifurom gi oinade lambi faunanaba pambai asi thong asi khakta oibana karigumba thong asi chenthakrabade kulsing asi chauna khudong chadaba mayoknagani haina pausina makhatari.